Share market. Mayamna stock market hainasu khangnari. Share market nahaknasu hana taramlagani. Miyoi kharana share market tagi paisa mayam tali haibasu taramlagani. Kanagumbagidi paisa mayam mangkhre haibasu taramlagani. Share market panbada madudi yamna fabani ne harakpasu thengaramlagani. Share market panba yadaba madudi taurunuko madudagi lapna layu haina harakpasu thengaramlagani. Video asida aikoina yengadoribasi number 1 share market haibasi karino. Number 2 ahing amada share market tagi inak khunba yagadra. Number 3 share market tagi paisa kayam yamna tanba yai. Number 4 risks labra. Number 5 karamba broker sizinagani haibana chingba asini. Adudi yengasi. Number 1 share market karino. Company amagi share khara laiba amadi yonba yaba market amani share market. Company amagi share khara laiduna nahak company adugi co-owner oigadoribani. Karigumba company aduna performance fazaraklagadi nangondasu kanagadoribani. Aduga karigumba company adu sitharaklagana nahakki paisa mangadoribani. Araiba example da nahakna nahakki marupki business ta paisa thadai haina khalase. Karigumba business adu mai paklagadi nangondasu kanagani. Aduga karigumba business adu mai paktrabadi nangondasu mangadoribani. Aduga chap manai share market ta toriba sisu. Lairiba company example oina khara pallabada Tata, HDFC Bank, Hindustan Unilever asigumba company da nahak invest tawgadoribani. Number 2 ahing amada share market tagi nak khunba yagadra. Answer is no. Nongmada paisa mayam tangani ahing amada inak khungani khallaga share market ta invest tawba targadi madudi yamna langani. Share market tagi inak khunnabagidamak nahakna matam piba changi haibadi long term investment changi. Minimum da chahi mangadi invested labor fai. Arrive example da nahana nahaki marupki business kidamak paisa pire. Paisa piba numit aduda nahaki marup aduda pikriba paisa adu 20% natragana 30% interest ka loinana handor o hargadi adudi yararoi natra. Haibadi nahaki marup aduna nahaki paisa adu sizinaduna mahaki business adu grow tawagi matam sungphang phangkidre. Aduga chap manai share market tasu nahakna invest toriba company aduna nahaki paisa adu sizinaduna grow tawagi matam changani. Number 3 share market tagi paisa kayam yamna tanba yai. Sidaida investment si makal ani lairani. SIP haiba amane, lump sum haiba amane. SIP haragana amount khara tha khudingi invest tawani. Lump sum haragana one time investment ni. Karigumba nahakna SIP oina tha khudingi lising amamam sahi tara invest tore haina laurase. Maduda sahi khudingi 15% return lae haina laurase. Adu oiragadi nahakna total amount invest togribase 1,20,000 ni. Nahaki future value na 2,79,000 oirani. Aduna nahaki profit 1,59,000 oirani. Lump sum investment ta amuk yengase. Karigumba nahakna lump sum oina rupees 50,000. 15% rate of return per annum galoina na chahi tara invest tawraga thamme haina laurase. Adu oiragadi nahakna total amount invest tawkribase rupees 50,000 ni. Naki future value 2.02 lakhs. Naki profit 1,52,000. Example ama yengminarse. Karigumba nahakna Eicher motor da year 2010 da subnagi rupees 69 kak invest taramba taragadi ngasi madugi value oina rupees 3,000
and 37 nangonda leiragani. Maramdi year 2010 da Asha Motor gi share amagi mamal ase rupees 69 oirami. Adubu ngasidi rupees 3000 gi mathakta yaukhre. Amount yamna pi haina khanbiribra. Karigumba nahakna Asha Motor da year 2010 da rupees 50,000 invest torama taragadi ngasi nahaki nakhutta rupees 22 lakh ni laigidaribasi. Number 4. Risk Labra. Risk lay adabu hantahanba yai. Nahaki thadakiba paisa adugi 10 times natragana 20 times phangba adugumna nahaki paisa adusu umang mangba yai. Adubu risk karamna hantahangani. Nahakna invest togena khaliba company adugi manager kanano. Business model karino. Fundamental strong oibra. Haibana chingba atopa parameters kyasu kupna yengba changi. Kanagumbana haibadagi natragana thizin humjinba tanbadagi blindly invest tawroidabani. Invest tawba matamda company amakaktada invest tawroidabani. Kupna thijinduna nahaki oiba company nipandagina tara phawbada invest tawba fai. Invest tawba matamda company amada 10% dagi henna invest tawroidabani. Haibadi nangonda invest tawnabagidamak 1 lakh lairina khalasi. Adu eba taragadi company tarada lising tara invest tawba yare. Number 5. Karamba broker siznagani. Broker di mayam leire khara palabada Zerodha, Upstocks, Grow asina singba. Adubu aidi Zerodha sizinay. User friendly oi sizinaba yamna nungai. Ngasigidi matang asweda kainarsi matangi video da muk thengnersi